Heeyainu. Phebak saugi mi namlaga manglak naraga hatpa ngamba laiwadu sonba horakpada laiwadugi matik mayai pumba hojikti phudokpa horakle lei mahatnaba thajilakpa laiwadu leimadi pikliba macha thoinaubu namda podun leibna laiwaduna macha nupida ukaloi sokpadi ngamdre mahakti tumba sunate hoi karigumba tumlamba thoklaba laiwadugi matik mayai phudoklabasu adubu leimadi shoudre tumduna lebi inge leitamna phebak sauna solak lew lewadu tinbang le inge leina ahing duda nongalaga nungaiba pau tarni mamung nupi siduna leramlani phai hayeng di nongalaga ngarin phaklaga chaki natraga nga thongba dum chathok haibagi nungaiba wakhalda tauduna lerambadagi tumthakibane harau harau mamung shirni haibagi wakhalda phebak sausu yam nungai jakibane mahaksu lawsanga mamagi mapu oiba phanglani khan kotu phone pik thanna thalani khanjakibane mak masaje mai thakpa maibane marumda thajilebe laiwadu ona tainana mabu sembi sabi gadaba inge leidoina tenbang le habeje khangjaramte madi wakhal nungaina laiwadu kanna sol mamit mana chejit usina machindu murum murum sol he laiwa natik ulo nayai hapu nangi tawbunga manatik na adu utho khomlen tungkhun tandun lebi mamo oibi asigi yaibi thawai nangna lawrusu hingthat thatlo lemna tokpa yathe ngasigi ahing sin loidring pat thatlaga puro magi yaibi thawai ase asumna hek haibaga somda ningaidana khomlen tungkhun tandun lebi inge legi kangkhal dugi manungda amuba maiku oina tawba ma paisinki amuba maikhudu hek paisinbaga tumdun lebi inge ledo ningshaso kanna kanna wale masadu yamwana phe laure tumlambadiki pick up thole misna anidu ngangsik ngang ngorong ngorong mamit ani dong khale masadu lengam sangam dunle phamungduda masadu kainom tawre apha apun namana yawre haba khanje adubu mak lawgi sungam namde awaba haibadu oi mak masase khangna khangna mangak nare masada karigumba mana namme haiba khanje adubu mangonda namibudu karina no haiba mahak masa khanglamde aibu mukta kanbiyo haiduna machinna thokna lawgisu mahak lawba ngamlamde awabagi masakni mamit anido pirangna pumthum thummi lawsi langomda lengsi lengamna somdana solakliba laiwadugi matik meaidudi sumsum maya kan bhengkale lakna phana ngamlamde laiwadugi matik meaidi makhori charamdu tamna tamna kraktuk laksilagle charam phungkalakpadawna hengkalakpana mak tasengna ningsha sor honba ngamlaktre mamita mi angauba amuba mayam phingau setpa nupa nupi paring paring mage koibudu de lepa manbiki mawungda ure khara mana mabu inglaga noi khara mana mabu inglaga kappe law haibagi mongda khut khatuna mabu kobo manbasu yawre athapada hui khongbagi makhon taw hoina hongdaduna kappa manba hena khama padomduna miyama lepaga leibadongna tawba amuba iroi amasu magi phamangduda lepaga muksu leibadongna tawba loinaide magi mamituda khangde panguda ui maseng marang kaya kadaidagi kamdawna karamda urino haiba ma khangjaramde aduna ma asimadi khangjare ngasigi ahingsina magi aroiba numine sigaijat lampai macha phabak chauna soidana tawri imong nupi oina hatlo hairaga aingon doina ona taina tembang la madubu ngawra jana aingon doina tembang le haiba mahak tasingna khangdraba jana hai phabak chau haiba minai macha thabak tawring haidana minai gi khusu suradana kari thole tawja sarino
ꯐꯔꯦ ꯑꯩꯒꯤ ꯂꯥꯏꯕ ꯈꯦꯂꯥꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯅꯕ ꯊꯣꯛꯂꯒ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯈꯨꯌꯥ ꯊꯨꯁꯤꯠꯅꯗꯤ ꯂꯩꯔꯔꯣꯏ ꯑꯩꯗꯤ ꯃꯤꯔꯥ ꯂꯝꯕꯥꯒꯨꯝ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯩ ꯏꯪꯉꯦꯂꯩꯅꯤ ꯏꯪꯉꯦꯂꯩ ꯂꯦꯝꯅ ꯈꯥꯡꯉꯨ ꯊꯛꯇ ꯈꯛ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯅꯤꯡꯗꯨꯅ ꯆꯠꯄ ꯅꯠꯇꯦ ꯁꯤꯅꯤꯡꯗꯨꯅ ꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯇꯝ ꯈꯥꯡꯉꯨ ꯊꯛꯇ ꯂꯣꯏꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯃꯈꯥꯡꯗ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯩ ꯐꯩꯕꯛ ꯆꯥꯎ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯍꯥꯛ ꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝ ꯂꯩꯒꯤ ꯑꯩ ꯍꯜꯂꯛꯈꯤꯅꯤ ꯑꯩ ꯍꯜꯂꯛꯈꯤꯅꯤ ꯁꯤꯔꯕꯁꯨ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯜꯂꯛꯈꯤꯅꯤ ꯑꯩ ꯁꯤꯈꯤꯔꯣꯏꯌꯦ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯦ ꯆꯤꯃꯥꯟ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯁꯨꯝꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯄꯨꯛꯅꯤꯡꯒꯤ ꯃꯔꯣ ꯂꯣꯜꯂꯝꯃꯒ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯂꯩꯋꯥꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯝꯃꯥꯏꯔꯛꯄꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯝꯃꯒ ꯃꯁꯥꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯦ ꯑꯍꯤꯡꯗꯨꯗ ꯂꯩꯔꯥꯡ ꯏꯪꯉꯦꯂꯩꯒ ꯁꯤꯡꯉꯦꯜ ꯂꯩꯔꯥꯟ ꯃꯋꯥꯛ ꯆꯥꯝꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯪꯉꯦꯂꯩꯗꯣ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗ ꯑꯣꯏꯅ ꯇꯤꯡꯕꯥꯡꯗꯨꯅ ꯍꯟꯖꯤꯜꯂꯦ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯖꯔꯦ ꯃꯤꯠꯀꯨꯞ ꯑꯃ ꯀꯥꯟꯅꯔꯒ ꯏꯪꯉꯦꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯒꯤ ꯏꯪꯉꯦꯂꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯄꯥꯏꯊꯣꯔꯛꯑꯦ ꯃꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯃꯤꯆꯤꯅ ꯆꯤꯡꯅ ꯌꯦꯡꯉꯦ ꯏꯪꯉꯦꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯍꯛꯆꯥꯡ ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯅꯪꯒ ꯑꯩꯒ ꯈꯥꯏꯅꯔꯦ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯏꯗꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯂꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯦ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯌꯦꯟꯕꯒꯨꯝ ꯑꯩꯁꯨ ꯍꯜꯂꯛꯈꯤꯅꯤ ꯃꯥꯡꯕ ꯇꯥꯛꯄ ꯀꯧꯕ ꯂꯩꯔꯣꯏ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯃꯈꯣꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯅꯥꯎꯗꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯄꯨꯡꯐ ꯐꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯥꯡꯂꯧꯅꯗꯤ ꯂꯩꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯅꯕ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯌꯥꯇꯥꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯍꯤꯡꯗꯨꯗ ꯐꯩꯕꯛ ꯆꯥꯎ ꯊꯋꯥꯏ ꯑꯃꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯈꯨꯗꯝ ꯆꯥꯡꯅ ꯐꯪꯂꯦ ꯍꯔꯥꯎꯕꯅ ꯂꯣꯏ ꯃꯥꯒꯤ ꯂꯩꯋꯥꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯐꯨꯗꯣꯛꯂꯦ ꯈꯟꯕꯗ ꯂꯩꯃꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯨ ꯂꯧꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯉꯟꯇꯥ ꯆꯠꯂꯒꯦ ꯑꯗꯨꯒ ꯂꯧ ꯁꯪꯒꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ ꯂꯧ ꯐꯪꯗꯣꯔꯦ ꯀꯣꯠꯇ ꯐꯧ ꯍꯥꯞꯂꯅꯤ ꯏꯪꯉꯦꯂꯩꯒꯤ ꯀꯣꯛꯇꯛꯇꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯔꯕꯅꯤ ꯏꯟꯗꯣꯅ ꯄꯦꯜꯂꯒꯅꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯁꯤ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯩꯕꯛ ꯆꯥꯎꯗꯤ ꯅꯣꯡꯉꯥꯟꯕꯒ ꯏꯪꯉꯦꯂꯩꯒꯤ ꯅꯥꯛꯇ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯔꯤꯅꯁꯨ ꯑꯗꯨꯝ ꯃꯣꯏꯗ ꯂꯥꯛꯑꯒ ꯑꯉꯥꯡꯗꯨ ꯂꯧꯕꯤ ꯁꯦꯟꯅꯕꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇꯣ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯜ ꯑꯃꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯃꯈꯣꯡ ꯃꯆꯥꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇꯣ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯨꯁꯨ ꯃꯩꯁꯥ ꯐꯥꯎꯔꯛꯑꯦ ꯏꯪꯉꯦꯂꯩꯗꯨ ꯇꯨꯝꯕ ꯍꯧꯒꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯗꯦ ꯂꯩꯃꯗ ꯁꯨꯝ ꯀꯥꯟ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯨꯡꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯥꯅ ꯍꯧꯒꯠꯂꯗꯤ ꯑꯗꯨ ꯇꯧꯔꯛꯎ ꯑꯗꯥ ꯇꯧꯔꯛꯎ ꯍꯥꯏꯗꯅ ꯏꯇꯠꯇꯗꯅ ꯃꯃꯧ ꯐꯤꯆꯤꯗ ꯄꯥꯈꯣꯟ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯇ꯭ꯔꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩ ꯃꯁꯥ ꯉꯝꯗꯗꯨꯅ ꯇꯨꯝꯂꯤꯕꯣꯏ ꯇꯅꯤꯡꯉꯤ ꯂꯩꯃꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯔꯗꯨꯅ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯁꯤꯐꯥꯎ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦꯅꯤꯡꯉꯤ ꯃꯁꯤꯕꯨ ꯑꯗꯨꯝ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯂꯤꯕ ꯇꯧꯔꯤꯕꯁꯦ ꯃꯥꯕꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕ ꯖꯥꯠꯂ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯁꯤꯕꯨ ꯄꯨꯝꯂꯕ ꯖꯥꯠꯂ ꯇꯨꯝꯕꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯪ ꯃꯄꯥꯜꯗꯨꯗ ꯐꯝꯂꯒ ꯂꯩꯃ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯂꯩꯃ ꯆꯥꯛ ꯊꯣꯡꯕꯒ ꯆꯪꯗꯦ ꯃꯁꯥꯗ ꯏꯪꯉꯦꯂꯩꯒꯤ ꯃꯈꯣꯟ ꯃꯋꯥ ꯇꯥꯗꯕꯁꯦ ꯃꯥꯡꯒꯣꯟꯗꯅ ꯍꯤꯌꯥꯏꯅꯨ ꯂꯩꯔꯤꯅꯨꯅ ꯊꯣꯏꯅꯥꯎꯕꯨ ꯁꯪꯂꯦ ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯃꯆꯥꯕꯨ ꯁꯦꯟꯅꯕꯤꯔꯤꯉꯩ ꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯍꯧꯕꯅꯤ ꯁꯣꯝꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯌꯥꯍꯧ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯐꯩꯕꯛ ꯆꯥꯎꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯗꯨꯒꯤ ꯃꯐꯤ ꯃꯔꯣꯟ ꯇꯟꯅ ꯁꯦꯠꯆꯤꯜꯂꯒ ꯏꯪꯉꯦꯂꯩ ꯎꯅꯔꯨꯗꯨꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛꯇꯨꯗ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯏ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯪꯉꯦꯂꯩ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯦ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯜꯁꯨ ꯇꯥꯔꯝꯗꯦ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯉꯔꯥꯡ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ
ꯌꯨꯝꯁꯤꯗ ꯃꯤ ꯇꯤꯟꯐꯝ ꯃꯤ ꯄꯨꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯕꯁꯤꯗ ꯇꯨꯃꯤꯟ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯅꯕ ꯃꯥꯡꯒꯣꯜꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯑꯉꯥꯡ ꯁꯦꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯆꯤꯡꯅꯕ ꯄꯣꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯉꯔꯥꯡ ꯑꯩꯅ ꯁꯣꯟꯕ ꯁꯤꯖꯤꯟꯅꯕ ꯂꯩꯋꯥꯗꯨꯕꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯖꯥꯠꯂ ꯀꯔꯤꯅꯣꯅꯦ ꯌꯨꯝꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯦ ꯇꯤꯡꯕꯥꯟꯗ꯭ꯔꯖꯥꯠꯂ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯤꯁꯤꯅꯗꯤ ꯉꯔꯥꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯦ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯏꯟꯗꯣꯟ ꯏꯪꯉꯦꯜꯂꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯉꯁꯤꯗꯤ ꯃꯤꯋꯥꯁꯨ ꯇꯥꯕ ꯑꯩꯅ ꯉꯔꯥꯡ ꯇꯧꯕ ꯊꯕꯛꯇꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯄꯥꯟꯐꯝꯗꯤ ꯊꯣꯛꯄꯅꯤ ꯀꯗꯥꯏꯗꯅꯣ ꯂꯝꯕꯤꯁꯦ ꯈꯣꯏꯕ ꯑꯃ ꯌꯥꯎꯔꯤ इचुम चुमनदी चलमगा फैबा अमा यावरे कदाइदनो फैरिसे हाइबदि अई इसाना खंगजाद्रे कोट थलनी फौ मयाम पैदुना चानी खल्लुबा पुमनमक अरेमदा तारद्रा कैदौरुनी इराइबकेनी खंदोके थबकसु तौबा मिवासु ताबा चैनम नंबा हाइबदु अई ओइरे करिदि तौनी थांजिल्लकलबो खोंफमसे हंतोकलगा करमना समाय लैदुना चलुगने इंदोल इंगे लेना ngahak saujarasu aina themjilaka lore tapna maraina fajagini magi thabak thoram kaya aina mating pangduna lakhibani nongmutasu soikiba yaude aina tawbu thabakta ngarangi sina ahanbo oiramgani soidana khujin khunnan tokta mai yankidaba soida migi konthong aina sum leptuna lergadi mina soidana wakallana khankhrani aduna ai karimta khangdaba sarga manungda changlaga asi harga phabak chaw ꯌꯨꯝꯂꯣꯝꯗ ꯆꯪꯉꯦ ꯐꯩꯕꯥꯛꯆꯧ ꯂꯥꯛꯄ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯏꯟꯗꯣꯝꯆꯥ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯤ ꯂꯩꯃꯗꯨ ꯇꯥꯅꯕ ꯀꯧꯏ ꯀꯅꯥ ꯂꯥꯛꯂꯕꯅꯣ ꯈꯟꯗꯨꯅ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯄꯗ ꯉꯥꯏꯕ ꯐꯩꯕꯥꯛꯆꯧꯗꯨ ꯎꯔꯦ ꯐꯩꯕꯥꯛꯆꯧ ꯂꯥꯛꯄ ꯎꯕꯗꯨꯗ ꯇꯟꯅ ꯐꯤꯗꯥ ꯑꯃ ꯊꯥꯏ ꯐꯝꯅꯕ ꯂꯩꯃꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯄ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯩꯕꯥꯛꯆꯧ ꯉꯔꯥꯡ ꯃꯥꯇꯕꯨ ꯁꯤꯔꯕꯗꯤ ꯍꯥꯏꯗꯅ ꯇꯧꯈꯤꯕ ꯂꯩꯋꯥꯗꯨ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯝꯂꯝꯕꯗꯧꯅ ꯇꯧꯕꯁꯤꯗ मिहुलदो सेंगा चिंगुमने मसादु इथक थकले लैमदी अहिंग बायबदोरी लेंग लेंग चले फैबाक्चाव इबेमा इसिंग खिता थकचगे लैमना फनी तादा अई इसिंग लौथोकचरुगी असि हारमलगा चाखुमनोंद चंख्रे फैबाक्चाव वाखलद खले ओ असिबना नमतुना पुदुना चटकेदब मी अमना मिटबांगना लेबलमसिनदी अईगी ngaranggi laiwadu mahi handre takpane कदाइदा मतौ करमना करम मतंग सोइरबनो अइसु कोक तु ngawi तौरिसे फौकोट अरेम बोइरे इंदोल इंगेलगे खोंथि नतना अतै करिसु फंगलर अदुबु इंदोल इंगेलेदु मवा मपाउसु तादे मखोल मवासु मदुबु सावरग लेरमदु जाला इमुंगदा तुमिन तासिलगा फरे ममौ नुपिसे थोलकपगा हंगलगे असि खंदुना लेरिंगे तंजादुदा साखुमदगी इसिंग खुजाय मा पाइदुन थोले तादा इसिंग सिदा लेरे लैमगी मखुता पाइरब खुजाइदो ताप लाउना पाइ अदुगा इसिंग अदो याउम अनिर अहुमलक थे इसिंग अदु थकपदगी मिहुल मफम अदो ताबदोंना तवे फैबाक चाउन हाउखरे इसिंगी महाउसिदी हैक्रू चारगा इसिंग थकपदोंना हावे अदो इबेमा इंदोलबु मखोल मवा तादे मागी पुक मरी सुगेना हेक्ता लाबनी लैमना इमादुबु ngasiगी हौगुत्रि माले अइना चंगलगसु हौदोक्त्रि मसासु कया ngarang नुंगाइखिदबदौना तवे अदुना तुमजरसनु खन हौदोकपिद्रे अदो तादना दुम इमुंगदा चंगलगा हौदोकपिरुगेसु कइमता काइबा लेते लैमगी वादो ताबदा मिहुल थौना सुखित्रे मसादु साबुंग साबुंग लावबौरे तु ख्याउ सुंगी इंगेले तुम्बा हौगुत्रे हाबेदुदा याहौ ngantana haugatpa ahalsina tumba haugutre habesida amuk toy lore madi mathai waba thariba fida aduda tumin masado phamba ngamdre humang kange lawai luton sale wakhal amamuk masada lai ngarang sonkiba laiwadu ona tainena indol ingeleda palabra masi khalubda mihul suj machinda hoi hauduk luraga hairamlaga ingelena tumliba ka atomda changle faibak chaw changakpaga कांखल अदु हाइदोए कांखल अदु हाइदुक लुबदा इंगेलगी फिबम दु उबदा स्वाइलाव ममित अनिदो पांगथोगा लेरमे
ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯪꯉꯦ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯃꯤꯗꯥꯡꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯇꯨꯝꯃꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯥꯈꯤꯕꯅꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯉꯤ ꯏꯟꯗꯣꯟ 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 ꯅꯤꯡꯉꯦ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯒ ꯇꯨꯝꯂꯤꯕꯗꯣ ꯍꯧꯗꯣꯛꯇꯨꯒꯤ ꯇꯧꯔꯤ ꯏꯟꯗꯣꯟ ꯏꯟꯗꯣꯟ ꯑꯩ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯦ ꯊꯦꯡꯉꯦꯁꯦ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯗꯣꯛꯏ ꯂꯩꯃꯁꯨ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯏꯪꯉꯦꯂꯩꯒꯤ ꯃꯁꯥꯗꯨ ꯂꯦꯡꯈꯤꯗ꯭ꯔꯦ ꯊꯧꯗꯨ ꯅꯨꯡ ꯇꯥꯕꯗꯧꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯏꯪꯉꯦꯂꯩꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯕꯗ ꯂꯩꯃꯁꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯂꯩꯃꯅ ꯏꯃꯥ ꯍꯧꯒꯠꯂꯣꯁꯦ ꯑꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯏ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯀꯧꯕ ꯂꯪꯕ ꯇꯥꯗꯅ ꯏꯪꯉꯦꯂꯩꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯕꯗ ꯆꯤꯡꯅꯔꯛꯂꯦ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯐꯩꯕꯛ ꯆꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯜꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯥꯇꯥꯗꯨꯅ ꯑꯍꯤꯡꯕ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯦ ꯐꯩꯕꯛ ꯆꯥꯎꯅ ꯏꯕꯦꯝꯃ ꯏꯟꯗꯣꯜ ꯏꯪꯉꯦꯂꯩꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯗꯣꯛꯂꯁꯨ ꯍꯟꯊꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯑꯔꯣꯏ ꯂꯩꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯩꯕꯛ ꯆꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯏꯃꯥ ꯏꯃꯥ ꯀꯧꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯏꯃꯥ ꯅꯃꯧꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯐꯩꯕꯛ ꯆꯥꯎ ꯃꯤꯍꯨꯜ ꯊꯧꯅꯥ ꯁꯨꯈꯤꯗ꯭ꯔꯦ ꯑꯣ ꯉꯔꯥꯡ ꯑꯩꯅ ꯀꯥꯞꯈꯤꯕ ꯂꯩꯋꯥꯗꯨꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯄꯥꯟꯕꯒꯤ ꯁꯔꯨꯛ ꯏꯟꯗꯣꯜ ꯏꯪꯉꯦꯂꯩꯗ ꯑꯣꯏꯅ ꯄꯥꯜꯂꯕ ꯑꯣꯏꯔꯦ ꯃꯆꯤꯟꯗꯗꯤ ꯀꯥꯡꯊꯣꯛꯇꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯪꯉꯦꯂꯩꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯄꯗ ꯌꯨꯝꯊꯪꯅꯕꯗ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯇꯝꯐꯥꯁꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯜꯂꯛꯑꯦ ꯏꯪꯉꯦꯂꯩ ꯁꯤꯔꯦ ꯍꯥꯏꯕ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯌꯨꯝꯗꯨꯗ ꯃꯤꯆꯤ ꯃꯤꯅꯥ ꯌꯥꯎꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯍꯤ ꯃꯍꯩ ꯌꯨꯝꯗꯨꯗ ꯂꯥꯛꯅꯔꯦ ꯑꯁꯤꯕꯗꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯜꯗ ꯊꯥꯡꯗꯣꯔꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯈꯥꯡꯌꯦꯟꯐꯝ ꯃꯄꯥꯗ ꯊꯝꯃꯤ ꯃꯍꯩ ꯃꯍꯩ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯂꯣꯟꯅ ꯇꯨꯃꯤꯟ ꯉꯥꯡꯅꯩ ꯁꯣꯟꯅꯩ ꯑꯍꯤꯡ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯦ ꯏꯪꯉꯦꯂꯩ ꯂꯣꯏꯕꯤ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯊꯧ ꯃꯉꯝ ꯑꯔꯣꯏꯕꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯄꯣꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯌꯥꯒꯤ ꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯄꯨꯗꯨꯅ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯀꯔꯤꯝꯇ ꯑꯌꯦꯠꯄꯟ ꯌꯥꯎꯗꯅ ꯄꯣꯂꯣꯏꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯕ ꯃꯁꯥꯗꯨ ꯇꯨꯝꯗꯨꯅ ꯃꯌꯥꯝꯗꯨ ꯃꯪ ꯀꯨꯝꯂꯛꯂꯦ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯁꯥꯗꯦꯡ ꯂꯣꯏꯔꯒ ꯃꯍꯩ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯔꯦ ꯅꯨꯃꯤꯠꯀꯤ ꯇꯥꯁꯤꯜꯂꯛꯄꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒ ꯂꯩꯃ ꯃꯊꯟꯇꯒ ꯃꯌꯨꯝꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯃꯥ ꯃꯆꯥꯕꯨ ꯏꯪꯉꯦꯂꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯪꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯩ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯄꯥꯟꯗꯨꯞ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ